MST gi basta Manipur haiba wahei tharaga chatpa yaroi haina athingba pikhiba THOUONG adu yaningdaba phongdoktuna Singjamei Chingamathak ta Wakat Meepham Chathakhre Chingamathak Manipur College Road Youth Development Association Kraida amadi nupi thogal loop Chingamathak anina sillaga Singjamei Chingamathak amadi Chingamakhagi ima ibel singna sarukyaduna Chathakhiba Wakat Meepham aduda governor should understand the sentiments of Manipur people Indiana maitei muthatnaba hotnaba lepu we strongly condemn the GWALTABI incident HAINA thaba placard kaya sizinaki Wakat khongjang aduga mari leinana Kraida gi president Kakching Tabam Ajit Kumar Sharma na hai Manipur lengakna sillaga pangthokba Sirui Lili Festival gi paulo bachatba paumi singna tongba MST gi basta thaba Manipur haiba wahi adu muthatlaga chatkadabani hairiba adu kari maramgino MST gi basta thaba Manipur haiba wahi adu muthatnaba honariba adu kari karamba aronba agenda leibagino matam amada Manipur asi sports ki powerhouse ni Manipur gi culture na malemda India masakta I haina Indiana makhau pongna lauramlaga ngasina karigi damak Manipur haiba wahei asi khunjillu hairibano THOUONG asina India lengak asi phongna kuki narco terrorist ki michang changle haiba takli hainasu mahakna makhataki Manipur State Transport haiba Manipur se lokto adu disa pe yagani hai aduna takbodi matamama da moi Indiana ma khau pona lawe Manipur haiba se sports ki powerhouse ni adi culture gi lamda PIKHIBA da sakka iba adu ko Manipur ngasina kari gi Manipur khumjalo hareno moina sanai ba ron ba mayam se akoi adu emati khangma ngamaktre maram di kai nuaraga Hamkoi kya khangam de do hojiki moi kanogi misangda kurki narcotics kangbugi misangda moi phongna changmi habido mai sengbagu matakole yam se adu shuma makti hainingdabani adubu akhoi mapi mapane na lebiriba moina adumaina misang mai khai nairaga ishagi lamdam manumda ishagi iramda manum afamda chatpadabu Manipur muthalo Manipur hai adudi kari moina oiri sikarino moina oiba governor se kanagi governor no kadagi governor no Moino erba DG se kadai gino moino erba chief secretary se kadai gino moino erba security advisor se kadai gino moi masada hangning mama faure eba hoi praja moina